International media da oigera Indian media da oigera or any other country ki media da across the world yamna kannai naina ki angak pa phagna madu karamna oikibana haida madu Bangladesh ki training tawbada sijina ba fighter jet ama training gi matam da Dhaka gi school amada phujilaga kai ki base crash oiki base suktha thajada da suddenly sukchil labba capital city adugi cherakta amasung school hour da school timing da adugi pilot adusu mark ase eject tawhodre mark asu sibsidi yaukre aduga actually fighter jet amana out of control oiraba amasung yaroi du urabadi pilot sing ase eject tawnabani adusu tawhode pilot ase mark su mark yauna phujin kre aduga injured fajana oikre aduga mark ase sikre masigi crash asina Inter Bangladesh ase sathina shock ohen kisini tanthadana rescue team phujelakuna masida ising chai ki asok apan asi ana puthok na ki laikan na ki angak pagi saktam oiki adubu crash ase karam na no madusu ontok na busy oi mafam da city ki protocol asidi wang report ni masida air defense system ka si thamnari bani so Houjik phawbada 25 plus 2 27 mi sire masida ani di adult ni kun manga amadi loina student ni haide angang tani so chama hena sok tuna huje kana laikan dari sok ni basing asida gi su sirak narak pasu yai asum hairi war amada sok pa si pa du gi phibam ni saktam ni oi kriste well Bangladesh ta plane crash oi bisit hoina tagan di masi makhoi gi black ti amo ki bani Bangladesh ki government na masi crash asti matung da nong ma shocking de pangthok paki damak to order tauki aduga makhoi gi flag as a down to ga shocking de pangthok haidra amnak noaina da ba amati makhoi na thajuna da ba am oikre yam chaw matter amani nahan kai ki fighter jet asi China made ni 1969 70 adwai ki ni hairi China da masi gi ming changdu F7 tholi hairi masi gi plane ase Houjik kai da su sijin na tre yam na sijin na te sijin na bodi amani hari Pakistan masida su China ni pa yon ke bala isini makoi gi su kairam gani haina thajadai so Bangladesh na masibu ontok da luna kangna modern fighter jet ta amagi saktam gum khanduna thambra khangti aida mayam ko hang taw nei Bangladesh na sukli ba fighter jet ase Houjik kari kino Houjik pau thawri ba se sini kai ki ba fighter jet ase already laimai de take off taw khinduna atia da ngahek paidun lairam ki adugi matung da kari technical problem lakhi ba di pilot tuna khangkre direct two story building school asida pujila kai bani madusu day time da school hour da class taw nringai da tawkibani masida angang Houjik phawda kunmanga sire aniamba oja sing oiribra kana oiribra madugi ofam ni hairise pilot asisu sikre mana uchinna chin hinglam taram the exact kari maram oikibano haibatu maunde khangbe arangotaba madugi condition tinat khidretana tawbugi di fighter jet ase training purpose the use to bani training matam the crash oibani na pilot ase fajana train di oiram khiroi habisu tha janai aduga karam maina kari bram jangriba adu je khangamdre aduga afa mana handaki Bangladesh ta crash oiba sitana tana Zimbabwe da su crash oikre Myanmar da su crash oiki aduga madu sing du Chinese made fighter jet ni hairi JF7 gra Myanmar gi asida mi mari si ki adubu confirm na te madu accident la na traga kai kapthe ki price mo ko di fight ki matam ni na adu war to na bani na ultimately plane sing asina crash oi kipase masi ge China gi company sing su kharati phangna bata bani aduga plane amana mathak ta kai khrabada masi hingbagi upai dei ponate makoi ta si pada tana lai mai de leiba mi sing ki mathak ta silati amna sathi ba awa bata hebsu madugi pramanti tahan Gujarat ke ahmedabad to ikriduni mautami ke ano sikiba mathak ka tongkiba su lemhodaba aduga makha da crash oi su lemhodaba so Houjik ki matam da fighter jet sing ase 1969 70 adugi mamang da ke lerak laba fighter jet asu kaim tawji condition yari kaina thambase Houjik thamdarak tresini India wegera atop country wegera Houjik upgrade yam tawdare Houjik the modern for fighter jet lakre generation after generation Houjik upgrade tawdare Houjik country mayam amata upgrade tawnakre aduna training tawda su upgrade or fighter jet sing ase pire sini adu Bangladesh ta masi upgradation si leitribra fighter jet am leiba yon baka harisi amda lukraponi senthum changkraponi so Bangladesh ti thoina su senthum paije dedana aduna fighter jet ase atang pa Houjik ki modern technology atop de laundry se mokoi economy ti yataba kaino aduna hanagi pot ase use tawbani aduna masi technical failure oipo oirangwan so hainari fighter jet the black box yaw po khot pa ama su yaw ri adu madu report ti Houjik phawda lakh 3
ꯑꯗꯨꯒ ꯇꯁꯦꯡꯅꯃꯛꯀꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯁꯤꯡ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛ ꯑꯣꯏꯅꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ ꯋꯥꯔꯤꯁꯦ꯫